Ngasigi oiba tongan PS kharaki poseng collection tawbagi manungda iduning thau hairiba PS asena thadok text amagi matangda thamlakpa Kuki new strategy to fight for separate administration with the help of China, Chinese Christian and Israel. Sinada unofficial amadi official Christian maseng 30 to 40 million sure maru oina Protestant 90% amadi Catholic 10% population ni haibo phamasina ahan boina kudol tamjage amadi video asibu meng tabidi bupun mapu Loktak Mapao updates ki mekai taramna okchabaga loinana ikai khumna butchari amasong soiki lankibada ngakpi haiba wafam thamjari Kuki new strategy to fight for separate administration with the help of China and Israel. Sinada unofficial amadi official Christian maseng 30 to 40 million sure maru oina Protestant 90% amadi Catholic 10% population ni Sinada di church register tawba pak yade maramaduna underground house church na maseng yami Myanmar ga naknaba China gi Yunnan province ta Protestant Christian 5% ni haibdi 1.522 million Christian population lay Kuki singna makogi demand pangnana ba China ga alliance oikiba haiba ase kari sungakningai oide maramdi Mizoram MNF movement matamdasu China amadi Pakistan dagi MNF na mateng lauki Kuki singi demand pangnana ba China gi Yunnan province ta laiba Chinese Christian sing dagi mateng launana ba kanna honari Haujik India government na Kuki haiba ase Kanano haiba tapna gyan taba hauruklagani haiba wafam pongdokli makhatana thadau text asida haiba ase Kuki singna separate administration ta sengna phange hairagadi Chinese government Chinese people ga alliance laigadabani aduga Israel government amadi Israel da lairiba Kuki singasu understanding thamgadabani Aikoina China amadi Israel gi mateng lauraga aikogi separate administration demand thuna phangnanaba India amadi BJP government ase attack tawgadabani suda lairiba UPF KNO sing asina tumina laikre public ta responsibility free oina supiba ngamde maramaduna public na leader ama khallaga aikogi lam phangnanaba honagadabani struggle asida maram sadana sikraba siba dawna lairiba lam amadi property mangriba sing asi hauji oiriba su militant singna silent laiba power freely public ta pidaba maram na tholi bani aikogi public singna matam pumbada separate administration gi kholaw kanna lawi adubu arembada taduna tokle India gi opposition party Congress tagi phana kanna mateng phanglaktuna su separate administration demand mai pakpa ngamdre Nota wapam sing asi khanaba loraba matung action da onthoknana ba Kuki leader singna plan yat khrabani haiba wapam phongdokli makha satarakpada AT gi luching purel korongan makhuman gi PS tagi post ama kaktang lokot charaga thamjage officer mayam oja mayam yet naribu hunnaribu punamak aikoi maitai gi fertility rate se 1.7 da leiribani 2.1 dai handaba furup adu chahi kunthra da mutlani haiba si aikoi gi kok singda monna khallaga thabak asi haipa sanagum se manung mapan khangna thabak tausi haiba wapam Pongdokli makha satarakpada ngarang nungtil pung amarom taba matamda Brahma gi chagang region da PDF amasong KNAB gi apun batimga NSN ayamga akan mamong da khutok na kre hairi khutok na bagi thodok aduda PDF ki lanmi taraga nithoi amadi KNAB gi lanmi ahum punna miyoi taraga manga laikidre hairi NSN ayam gi maikai dasu lanmi ani aso opan nangbaga loinana KNAB gi laikidraba lanmi ahum gi manungda ani amadi masak maming khangba ngamkre hairi masak maming khangba ngamlaba KNAB Bigi lanmi ani dudi Mr. Ngoulan Elias Sanchez amasong Mr. Thangkho Mang Elias Buli kawi hairi makha satarakpada National Highway 2 amadi National Highway 37 da lamdamasigi tangai fadana nomada changdraba yadraba pochai pudro lakpa gari Impal da thunglare hairi National Highway 2 amadi National Highway 37 da lamdamasigi tangai fadana nomada changdraba yadraba pochai pudro lakpa gari samaga taraga manga amadi chahunga kunga mari hairi balambi asida apanba yaudana pusilakre makhatana pochai pusilakpada khudong thiba thoktanabagi damak singnangai oiba mapam singda security force na kanba section tharang lokhatki Manipur district punamakta pamdaba thodok thoktanabagi damak ching amasung tamda punna checkpoint chamaga tara hangduna achat awang sing sek tawbagi thabak chathakre haina Manipur police control room na thadorokpa chero lamana kangalagli makha satharakpada Kwakaitel 360 hairiba PSSC ki post amani khalkhot charaga thamjagi Home Minister Amit Shah na ngasi Assam ki Kokajahar district ki Dotmada pangthokadaba all Bodo student union ki 53 chuba chahi gi mifamda wangang lagani hairi makhatana malemgi oina 2025 ta nungsit sengdaba asi Delhi na oire hairi West Bengal
ꯏꯁꯔꯦꯜꯗ ꯍꯣꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯔ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯑꯃꯗꯤ ꯁꯦꯜ ꯃꯥꯡꯍꯟꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯔꯥꯎ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯣꯊꯥꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯂꯨꯞꯇꯨꯅ ꯃꯤꯌꯥꯝꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯑꯃꯗꯤ ꯁꯦꯜ ꯃꯥꯡꯍꯟꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯃꯍꯧꯁꯥꯒꯤ ꯃꯇꯝ ꯐꯔꯤꯉꯩꯗꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯂꯤꯂꯥ ꯐꯂꯥ ꯇꯧꯕ ꯍꯣꯂꯤ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯗꯨꯅ ꯃꯇꯝ ꯑꯃꯗꯤ ꯁꯦꯜ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯗꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯦꯟ ꯑꯣꯐ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃꯁꯨ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤ ꯃꯔꯝ ꯆꯥꯗꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯂꯨꯞꯂꯨꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯔꯝ ꯆꯥꯗꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯁꯦꯜ ꯃꯇꯝ ꯑꯃꯗꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯀꯩꯗꯧꯉꯩꯗꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯁꯦꯜ ꯅꯤꯕ ꯂꯝꯕꯤꯗ ꯊꯧꯔꯤ ꯊꯠꯇꯨꯅ ꯁꯦꯜ ꯂꯧꯕ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯍꯧꯅ ꯁꯦꯜ ꯂꯧꯕ ꯆꯠꯅꯤ ꯐꯤꯅꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯤꯡꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯅꯣꯡ ꯂꯥꯎꯕ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯀꯌꯥ ꯄꯨꯊꯣꯛꯂꯒ ꯃꯐꯝ ꯆꯥꯗꯅ ꯊꯝꯖꯤꯟꯕ ꯃꯤꯒꯤ ꯌꯨꯝꯗ ꯅꯨꯡ ꯊꯨꯝꯖꯤꯟꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯃꯥꯡ ꯑꯇꯥ ꯑꯗꯨ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯃꯁꯤꯗꯒꯤ ꯂꯥꯞꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯗꯤ ꯃꯤꯌꯥꯝꯅ ꯂꯥꯞꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯐꯥꯎꯕꯗ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯂꯩꯈꯥ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯨ ꯃꯅꯤꯡ ꯍꯟꯊꯗꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯐꯪꯗꯕ ꯂꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯂꯤꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯀꯗꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯖꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ ꯃꯔꯝ ꯆꯥꯗꯅ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯁꯥꯗꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕꯔꯣꯝꯗ ꯂꯥꯟꯅ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕ ꯊꯥꯕꯜ ꯆꯣꯡꯕ ꯂꯤꯂꯥ ꯐꯥꯂꯥ ꯇꯧꯕ ꯂꯝꯕꯤ ꯊꯠꯇꯨꯅ ꯁꯦꯜ ꯅꯤꯕꯅꯆꯤꯡꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯨꯞ ꯀꯌꯥꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯂꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯗꯗꯤ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯤ ꯃꯗꯨꯅ ꯁꯥꯟꯅꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯁꯪꯁꯊꯥꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯆꯤꯡꯁꯤꯟꯕꯤꯗꯨꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯕ ꯆꯨꯝꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯀꯌా ꯄꯨꯊꯣꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇꯒꯤ ꯍꯧꯅ ꯁꯥꯟꯅꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ ꯃꯗꯨꯅ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯑꯕꯦꯔ ꯇꯩꯅꯕ ꯐꯤ ꯃꯨꯟꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯂꯛꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯅꯕ ꯍꯣꯠꯅꯁꯤ ꯍꯌꯦꯡ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯔꯕ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯣꯏꯔꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯔꯤ ꯑꯣꯏꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯍꯤꯡꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯂꯨꯞꯇꯨꯅ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗු ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯤꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯍꯥꯟꯅ ꯃꯨꯊꯠꯇꯨꯅ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯂꯨꯞꯇꯨꯅ ꯍꯟꯗꯛꯇꯤ ꯃꯇꯝ ꯑꯃꯁꯨꯡ ꯁꯦꯜ ꯃꯥꯡꯍꯟꯕ ꯇꯧꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ